ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯃꯌꯥꯝꯗ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤꯒꯤ ꯃꯃꯤꯡ ꯙ꯭ꯔꯨꯚ ꯍꯥꯏꯅ ꯀꯧꯏ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯛꯑꯒꯦ ꯅꯤꯡꯊꯧ ꯎꯠꯇꯅꯄꯗ ꯁ꯭ꯋꯌꯝꯚꯨꯋ ꯃꯅꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜꯅꯤ ꯅꯤꯡꯊꯧ ꯎꯠꯇꯅꯄꯗ ꯑꯁꯤ ꯅꯨꯄꯤ ꯑꯅꯤ ꯂꯣꯜꯂꯝꯃꯤ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯁꯨꯅꯤꯇꯤ ꯀꯧꯏ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯙ꯭ꯔꯨꯚ ꯀꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯤꯡꯅ ꯁꯨꯔꯨꯆꯤ ꯀꯧꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤꯅ ꯎꯠꯇꯃ ꯀꯧꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯁꯨꯔꯨꯆꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯥꯝ ꯍꯦꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨ ꯁꯨꯔꯨꯆꯤꯅ ꯍꯥꯏꯕꯇ ꯏꯜꯂꯝꯃꯤ ꯅꯨꯡꯁꯤꯕꯁꯨ ꯃꯥꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯁꯨꯔꯨꯆꯤ ꯑꯗꯨ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯁꯨ ꯃꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯄ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯤꯡꯊꯧ ꯑꯗꯨ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯁꯨꯛꯆꯠ ꯆꯠꯍꯟꯅꯤꯡꯗꯦ ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯁꯨꯔꯨꯆꯤꯅ ꯍꯥꯏꯕꯇ ꯑꯗꯨꯝ ꯏꯜꯂꯝꯃꯤ ꯅꯨꯃꯤꯠ ꯑꯃꯗꯒꯤ ꯅꯨꯃꯤꯠ ꯑꯃ ꯑꯁꯨꯝ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯍꯧꯈ꯭ꯔꯦ ꯙ꯭ꯔꯨꯚꯒꯤ ꯃꯃꯥ ꯃꯆꯥꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇꯪꯗꯤ ꯃꯄꯥꯕꯨ ꯂꯥꯛꯄ ꯉꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯛꯄ ꯀꯧꯕ ꯂꯩꯈꯤꯗꯦ ꯅꯣꯡꯃꯗꯤ ꯃꯆꯥꯅꯨꯄꯥ ꯎꯠꯇꯃꯥꯅ ꯃꯄꯥꯒꯤ ꯃꯇꯝꯕꯥꯛꯇ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯙ꯭ꯔꯨꯚꯁꯨ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯕꯕꯥ ꯑꯩꯁꯨ ꯕꯕꯥꯒꯤ ꯇꯝꯄꯥꯛꯇ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯖꯔꯛꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯁꯨꯔꯨꯆꯤꯅ ꯙ꯭ꯔꯨꯚꯒꯤ ꯄꯤꯛꯂꯤꯕ ꯄꯥꯝꯕꯣꯝꯗꯨꯗ ꯃꯈꯨꯠꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯗꯨꯅ ꯍꯦ ꯅꯪ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯏꯅꯣ ꯅꯪꯒꯨꯝꯕ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯃꯆꯥ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯅꯨ ꯆꯠꯂꯣ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯄꯥꯗꯒꯤ ꯃꯤꯅꯨꯡꯁꯤ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯏꯆꯥ ꯑꯣꯏꯒꯗꯕꯅꯤ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪ ꯕꯣꯟꯗ ꯂꯥꯏ ꯅꯤꯡꯕ ꯆꯠꯀꯗꯕꯅꯤ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯅꯨꯡꯁꯤ ꯍꯩꯇ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯙ꯭ꯔꯨꯚꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ ꯄꯤꯅ ꯊꯨꯝꯍꯠꯂꯕ ꯃꯤꯠ ꯑꯗꯨꯅ ꯃꯄꯥꯗ ꯌꯦꯡꯖꯔꯛꯏ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯅ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ ꯙ꯭ꯔꯨꯚ ꯀꯞꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯂꯦ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯗꯨꯅ ꯄꯤꯛꯂꯤꯕ ꯙ꯭ꯔꯨꯚꯅ ꯃꯃꯥꯗ ꯀꯣꯜꯂꯗꯨꯅ ꯍꯥꯏꯔꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯣꯡꯅ ꯀꯞꯂꯦ ꯃꯃꯥꯒꯤ ꯊꯃꯣꯏꯗꯣ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯇꯣꯛꯑꯣ ꯊꯣꯏꯕ ꯀꯞꯂꯅꯨ ꯏꯆꯥ ꯋꯥꯔꯅꯤ ꯍꯥꯏꯗꯨꯅ ꯃꯔꯥꯏꯕꯛꯇ ꯃꯈꯨꯠꯅ ꯅꯥꯟꯊꯣꯛꯄꯤꯔꯗꯨꯅ ꯄꯤꯅ ꯆꯣꯠꯂꯕ ꯈꯖꯥꯏꯗꯣ ꯆꯨꯞꯄꯤꯔꯝꯃꯤ ꯙ꯭ꯔꯨꯚꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯞꯄ ꯐꯈ꯭ꯔꯦ ꯃꯥꯏꯊꯣꯡ ꯑꯗꯣ ꯈꯤꯇꯪ ꯃꯀꯥ ꯂꯥꯝꯃꯛꯄ ꯃꯇꯝꯗꯨꯗ ꯏꯪ ꯇꯞꯆꯔꯕꯤ ꯃꯃꯥ ꯑꯣꯏꯕꯤꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯊꯣꯏꯕ ꯅꯤꯡꯁꯤꯡꯉꯨ ꯏꯁꯣꯔꯒꯤ ꯃꯤꯠꯇ ꯑꯆꯨꯝ ꯑꯔꯥꯟ ꯂꯣꯏꯅ ꯎꯕꯅꯤ ꯅꯣꯡꯃꯗꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯣꯡꯃꯗꯤ ꯑꯩꯅ ꯇꯧꯖꯔꯨꯕ ꯄꯥꯞ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛꯀꯤ ꯃꯍꯩ ꯐꯪꯒꯅꯤ ꯅꯃꯥ ꯑꯇꯣꯝꯕꯤ ꯁꯨꯔꯨꯆꯤꯒꯤ ꯋꯥꯍꯩꯗꯣ ꯀꯜꯂꯝꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯆꯨꯝꯕꯗꯤ ꯉꯥꯡꯉꯤ ꯕꯣꯟꯗ ꯆꯠꯇꯨꯅ ꯑꯀꯟꯕ ꯇꯄꯁ꯭ꯌꯥ ꯇꯧꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯖꯗꯨꯅ ꯑꯃꯗꯤ ꯖꯒꯠꯀꯤ ꯃꯕꯨꯡꯉꯣ ꯅꯥꯔꯥꯌꯅꯒꯤ ꯊꯧꯖꯥꯜ ꯃꯤꯑꯣꯏꯕꯅ ꯅꯤꯡꯖꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯪꯕꯅꯤ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯃꯤꯠꯇ ꯏꯔꯥ ꯆꯦꯜꯂꯗꯨꯅ ꯃꯃꯥꯗ ꯌꯦꯡꯖꯔꯛꯏ ꯍꯪꯂꯛꯏ ꯏꯃꯥ ꯅꯥꯔꯥꯌꯅ ꯍꯥꯏꯕꯁꯤ ꯀꯅꯥꯅꯣ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯥ ꯃꯍꯥꯛꯇꯤ ꯖꯒꯠꯀꯤ ꯃꯕꯨꯡꯉꯣꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯋꯥꯕꯕꯨ ꯀꯣꯛꯍꯟꯕꯤꯕꯅꯤ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯔꯕꯗꯤ ꯅꯤꯡꯖꯕ ꯑꯗꯣ ꯊꯨꯡꯍꯟꯕꯤꯕ ꯉꯝꯕ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯔꯥꯏ ꯐꯪꯒꯗꯕꯗꯤ ꯅꯠꯇꯦ ꯆꯍꯤ kaya ꯊꯃꯣꯏ ꯁꯦꯡꯅ ꯇꯄꯁ꯭ꯌꯥ ꯇꯧꯔꯕ ꯃꯇꯨꯡꯗ ꯐꯪꯒꯅꯤ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯙ꯭ꯔꯨꯚꯒꯤ ꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯀꯤ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ ꯏꯕꯨꯡꯉꯣ ꯚꯤꯁ꯭ꯅꯨ ꯃꯁꯥꯃꯛꯇꯒꯤ ꯈꯪꯕ ꯄꯥꯝꯂꯛꯂꯦ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯗꯨꯅ ꯂꯩꯔꯤ ꯑꯍꯤꯡ ꯑꯗꯣ ꯃꯍꯥꯛ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯤ ꯂꯣꯏꯅ ꯇꯨꯝꯊꯈ꯭ꯔꯕ ꯃꯇꯝꯅꯤ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯀꯣꯅꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯦ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯨꯛꯂ ꯃꯝꯂꯕ ꯎꯃꯪ ꯑꯃꯗ ꯌꯧꯔꯛꯂꯦ ꯅꯥꯔꯥꯌꯅ ꯑꯣ ꯋꯥꯁꯨꯗꯦꯕ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ ꯎꯃꯪ ꯑꯗꯨꯗ ꯊꯦꯡꯅꯕ ꯁꯥꯁꯤꯡ ꯑꯗꯨꯗ ꯅꯥꯔꯥꯌꯅꯕꯨ ꯎꯕ꯭ꯔꯥ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯙ꯭ꯔꯨꯚꯅ ꯍꯪꯂꯝꯃꯤ ꯍꯥꯏꯅꯕ ꯂꯩ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯃꯣꯏ ꯁꯦꯡꯅ ꯏꯁꯣꯔꯒꯤ ꯂꯩꯐꯝ ꯊꯤꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯂꯝꯕꯤ ꯇꯥꯛꯄꯤ ꯍꯥꯏꯅ ꯅꯥꯔꯗ ꯀꯧꯕ ꯏꯁꯣꯔꯒꯤ ꯄꯥꯎꯖꯦꯜ ꯆꯦꯟꯄ ꯃꯍꯥꯛ ꯑꯗꯣ ꯅꯥꯔꯥꯌꯅ ꯍꯥꯏꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯙ꯭ꯔꯨꯚꯅ ꯅꯥꯔꯥꯌꯅꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯍꯥꯏꯅ ꯁꯣꯟꯗꯨꯅ ꯂꯥꯛꯄ ꯃꯥꯒꯤ ꯃꯤꯀꯞ ꯈꯣꯜꯂꯗꯣ ꯅꯥꯔꯗꯅ ꯇꯥꯔꯦꯗꯣ ꯃꯍꯥꯛꯀꯤ ꯙ꯭ꯌꯥꯟ ꯀꯥꯏꯔꯗꯨꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯅ ꯊꯤꯕ ꯊꯣꯔꯛꯂꯦ ꯈꯔ ꯆꯠꯂꯒ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯃ ꯎꯔꯦ ꯁꯨꯛꯂ ꯃꯝꯂꯕ ꯎꯃꯪ ꯑꯗꯨꯗ ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯃꯗꯣꯝ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯥꯔꯗꯅ ꯑꯉꯛꯄ ꯄꯣꯛꯂꯝꯃꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯔꯗꯨꯅ ꯅꯥꯔꯗꯅ ꯍꯥꯏꯔꯛꯏ ꯏꯆꯥꯅꯨꯄꯥ ꯅꯍꯥꯛꯅ ꯂꯥꯏ ꯅꯤꯡꯒꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯤꯕ ꯑꯁꯤ
ꯍꯧꯖꯤꯛꯇꯤ ꯅꯪ ꯑꯉꯥꯡ ꯌꯥꯝ ꯑꯣꯏꯔꯤ, ꯌꯨꯝꯗ ꯍꯜꯂꯣ. ꯍꯧꯖꯤꯛꯇꯤ ꯅꯪ ꯏꯃꯥ ꯏꯄꯥꯒꯤ ꯃꯅꯥꯛꯇ ꯀꯦꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯒꯗꯕ ꯃꯇꯝꯅꯤ. ꯅꯥꯔꯗꯅ ꯙ꯭ꯔꯨꯚꯒꯤ ꯊꯃꯣꯏ ꯑꯗꯨ ꯀꯌꯥꯝ ꯁꯦꯡꯒꯦ ꯌꯦꯡꯊꯣꯛꯅꯕ ꯆꯥꯡꯌꯦꯡ ꯇꯧꯔꯗꯨꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯔꯛꯏ. ꯑꯐꯕ ꯃꯤꯑꯣꯏꯁꯤꯡ, ꯂꯝꯆꯠ ꯐꯖꯕ ꯃꯤꯒ ꯁꯪꯒ ꯇꯧ. ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯄꯨ ꯅꯨꯡꯁꯤꯌꯨ. ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯇꯝꯃꯨ. ꯍꯌꯦꯡꯋꯥꯏ ꯅꯪꯅ ꯑꯍꯜ ꯑꯣꯏꯔꯛꯂꯕ ꯃꯇꯝ, ꯇꯥꯏꯕꯪꯒꯤ ꯁꯤꯟꯊꯥ ꯂꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯅꯪꯅ ꯅꯤꯡꯖꯔꯤꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛ ꯑꯗꯣ ꯅꯤꯡꯕ ꯌꯥꯔꯦ. ꯙ꯭ꯔꯨꯚꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯈꯨꯝꯂꯛꯏ. ꯍꯦ ꯂꯥꯏꯅꯤꯡ ꯂꯝꯕꯤ ꯇꯥꯛꯄꯤꯔꯤꯕ ꯒꯨꯔꯨ, ꯏꯃꯥꯇꯣꯟ ꯁꯨꯔꯨꯆꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯇꯥꯅ ꯊꯤꯟꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ. ꯑꯩ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯃꯐꯝ ꯑꯗꯨ ꯑꯩ ꯐꯪꯅꯤꯡꯏ. ꯑꯗꯨꯒ ꯑꯩꯅ ꯃꯁꯤ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯀꯅꯥꯅꯁꯨ ꯊꯤꯡꯕ ꯉꯝꯂꯔꯣꯏ. ꯑꯩꯒꯤ ꯏꯃꯥꯅ ꯇꯥꯛꯄꯤꯕꯗ ꯅꯥꯔꯥꯌꯅ ꯏꯕꯨꯡꯉꯣ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯔꯕꯗꯤ ꯑꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯍꯟꯕꯤ ꯍꯥꯏ. ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯐꯪꯅꯤꯡꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯃꯥꯕꯨ ꯊꯤꯔꯛꯂꯤꯕꯅꯤ. ꯃꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝꯅꯤ. ꯑꯩ ꯂꯥꯏ ꯈꯨꯔꯨꯝꯖꯒꯅꯤ. ꯏꯕꯨꯡꯉꯣ ꯅꯥꯔꯥꯌꯅꯕꯨ ꯅꯤꯡꯖꯒꯅꯤ. ꯑꯩꯕꯨ ꯂꯝꯖꯤꯡ ꯂꯝꯇꯥꯛꯄꯤꯌꯨ. ꯑꯩꯒꯤ ꯒꯨꯔꯨ ꯑꯣꯏꯕꯤꯌꯨ. ꯅꯪꯗꯤ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯀꯣꯏꯅ ꯆꯠꯄ ꯃꯤꯁꯛꯅꯤ. ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯑꯗꯨꯅ ꯇꯣꯜꯂꯕ ꯑꯩꯍꯥꯛꯄꯨꯁꯨ ꯃꯤꯅꯨꯡꯁꯤꯒꯤ ꯊꯧꯖꯥꯜ ꯂꯤꯔꯤꯛꯇꯨ ꯈꯤꯛꯄꯤꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯙ꯭ꯔꯨꯚꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕ, ꯅꯤꯡꯕ ꯀꯥꯏꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯅꯥꯔꯗꯒꯤ ꯊꯃꯣꯏ ꯄꯦꯜꯂꯦ. ꯊꯤꯡꯕ ꯌꯥꯔꯔꯣꯏ ꯈꯪꯂꯕꯗ ꯅꯥꯔꯗꯅ ꯏꯕꯨꯡꯉꯣ ꯚꯤꯁꯅꯨ ꯃꯍꯥꯛꯄꯨ ꯐꯪꯅꯕꯒꯤꯗꯃꯛ ꯅꯤꯡꯖꯒꯗꯕ ꯃꯟꯇ꯭ꯔ ꯑꯗꯣ ꯇꯥꯛꯄꯤꯔꯝꯃꯤ. ꯑꯣꯝ ꯅꯃꯣ ꯚꯒꯋꯇꯦ ꯋꯥꯁꯨꯗꯦꯚꯥꯌ. ꯃꯟꯇ꯭ꯔ ꯑꯁꯤ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯒꯗꯕꯅꯤꯀꯣ. ꯅꯥꯔꯗꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯇꯥꯛꯄꯤꯔꯝꯃꯤ. ꯅꯊꯃꯣꯏ, ꯄꯨꯛꯅꯤꯡ, ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯁꯦꯡꯒꯗꯕꯅꯤ. ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯃꯍꯥꯛꯄꯨ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩ ꯍꯥꯏꯅ ꯈꯟꯒꯗꯕꯅꯤ. ꯃꯍꯥꯛꯄꯨ ꯌꯥꯝ ꯇꯣꯏꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯅꯤꯡꯖꯒꯗꯕꯅꯤ. ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯍꯥꯛꯄꯨ ꯎꯒꯗꯕꯅꯤ. ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯄꯨꯝꯅꯃꯛ ꯀꯠꯊꯣꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯎꯕ ꯐꯪꯒꯅꯤ. ꯍꯧꯖꯤꯛ ꯅꯪ ꯃꯙꯨꯕꯥꯅꯝꯗ ꯆꯠꯂꯨ. ꯃꯐꯝ ꯑꯗꯨꯒꯤ ꯁꯦꯡꯂꯕ ꯌꯃꯨꯅꯥ ꯇꯨꯔꯦꯜꯒꯤ ꯃꯄꯥꯜꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯍꯥꯛꯄꯨ ꯅꯤꯡꯕ ꯍꯧꯔꯨꯔꯣ. ꯅꯥꯔꯥꯌꯅꯕꯨ ꯅꯤꯡꯖꯕꯒꯤ ꯃꯟꯇ꯭ꯔ ꯑꯃꯗꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯇꯥꯛꯄꯤꯔꯕ ꯃꯇꯨꯡꯗ ꯙ꯭ꯔꯨꯚꯅ ꯑꯣꯖꯥꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯂꯒ ꯃꯙꯨꯕꯥꯅꯝꯒꯤꯗꯃꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ. ꯃꯗꯨꯒꯤ ꯃꯇꯨꯡ ꯅꯥꯔꯗꯅ ꯅꯤꯡꯊꯧ ꯎꯠꯇꯅꯄꯗꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ. ꯅꯤꯡꯊꯧꯅ ꯃꯍꯥꯛꯄꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏ ꯈꯨꯝꯅꯗꯨꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ. ꯃꯍꯥꯛꯄꯨ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯤ. ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯥꯔꯗꯅ ꯅꯤꯡꯊꯧꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯅꯨꯡꯉꯥꯏꯇꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯅꯥꯔꯗꯅ ꯃꯗꯨꯒꯤ ꯃꯔꯝ ꯍꯪꯂꯛꯂꯝꯃꯤ. ꯅꯤꯡꯊꯧꯅ ꯈꯨꯝꯂꯛꯏ. ꯍꯦ ꯅꯥꯔꯗ, ꯑꯩꯒꯤ ꯆꯍꯤ 5 ꯈꯛꯇ ꯉꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ. ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯒ ꯕꯣꯟꯗ ꯂꯥꯏ ꯅꯤꯡꯕ ꯆꯠꯈ꯭ꯔꯦ. ꯃꯍꯥꯛꯄꯨ ꯎꯃꯪꯒꯤ ꯁꯥ ꯀꯩꯁꯤꯡ ꯑꯗꯨꯅ ꯁꯣꯏꯗꯅ ꯆꯥꯊꯣꯛꯄꯤꯔꯝꯂꯒꯅꯤ. ꯅꯤꯡꯊꯧꯅ ꯄꯥꯈꯠꯄꯗꯨ ꯎꯔꯒ ꯅꯥꯔꯗꯅ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯔꯤꯁꯨ ꯋꯥꯒꯅꯨꯗ ꯍꯦ ꯅꯤꯡꯊꯧ. ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ. ꯑꯩꯁꯦ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯄꯥꯅꯤ. ꯅꯨꯄꯤꯅ ꯍꯥꯏꯕꯗ ꯏꯟꯕ, ꯅꯨꯄꯤꯅ ꯍꯥꯏꯕ ꯋꯥ ꯈꯛꯇ ꯇꯥꯔꯒ ꯄꯪꯊꯗꯨꯅ ꯂꯩꯔꯨꯔꯦ. ꯄꯤꯛꯂꯤꯕ ꯀꯩꯁꯨ ꯈꯪꯗ꯭ꯔꯤꯕ ꯏꯆꯥ ꯑꯗꯣ ꯎꯃꯪ ꯑꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌా ꯊꯦꯡꯅꯔꯝꯂꯒꯅꯤ. ꯅꯥꯔꯗꯅ ꯈꯨꯝꯂꯛꯏ. ꯙ꯭ꯔꯨꯚꯗꯣ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯕꯅꯤ. ꯌꯦꯡꯉꯣ, ꯃꯍꯥꯛꯇꯤ ꯃꯤꯡꯆꯠ ꯎꯔꯣꯡꯈꯤꯟꯗꯨꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯁꯛꯅ ꯁꯣꯟꯅꯔꯒꯗꯕꯅꯤ. ꯍꯧꯖꯤꯛ ꯃꯍꯥꯛ ꯏꯕꯨꯡꯉꯣ ꯅꯥꯔꯥꯌꯅꯕꯨ ꯅꯤꯡꯗꯨꯅ ꯋꯥꯈꯜ ꯄꯣꯊꯥꯔꯤ. ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯑꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕ ꯑꯁꯤꯒꯤ ꯃꯌꯥꯝꯗꯒꯤ ꯇꯣꯉꯥꯟ ꯇꯥꯕ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯆꯦꯟꯕ ꯑꯃ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤ. ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯅꯥꯔꯗ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ. ꯃꯙꯨꯕꯥꯅꯝꯗ ꯙ꯭ꯔꯨꯚ ꯌꯧꯔꯦ. ꯅꯥꯔꯗꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯃꯨꯅꯥ ꯇꯨꯔꯦꯜꯗ ꯀꯨꯝꯊꯗꯨꯅ ꯏꯔꯨꯖꯊꯣꯛꯂꯤ. ꯃꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯎꯄꯥꯝꯕꯤ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯅꯥꯔꯥꯌꯅꯕꯨ ꯅꯤꯡꯕ ꯍꯧꯔꯛꯂꯤ. ꯑꯣꯝ ꯅꯃꯣ ꯚꯒꯋꯇꯦ ꯋꯥꯁꯨꯗꯦꯚꯥꯌ. ꯑꯣꯝ ꯅꯃꯣ ꯚꯒꯋꯇꯦ ꯋꯥꯁꯨꯗꯦꯚꯥꯌ. ꯑꯁꯨꯝꯅ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ. ꯊꯥ ꯑꯃꯗꯨ ꯃꯍꯥꯛ ꯕꯣꯟ ꯑꯗꯨꯗ ꯐꯪꯕ ꯎꯍꯩ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯆꯥꯗꯨꯅ ꯂꯦꯟꯈ꯭ꯔꯦ. ꯃꯊꯪ ꯊꯥ 2 ꯑꯃꯨꯛ ꯐꯥꯈ꯭ꯔꯦ. ꯊꯥ 2ꯗꯣ ꯃꯍꯥꯛꯅ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯈꯛ ꯎꯅꯥ ꯋꯥꯅꯥ ꯑꯀꯪꯕ ꯅꯥꯄꯤ ꯆꯥꯗꯨꯅ ꯂꯦꯟꯈꯤ. ꯑꯁꯨꯝꯅ ꯂꯥꯏ ꯅꯤꯡꯕꯗꯨꯅ ꯊꯥ 3 ꯐꯥꯈ꯭ꯔꯦ. ꯃꯗꯨꯗꯅ ꯃꯍꯥꯛꯅ ꯅꯨꯃꯤꯠ 9ꯅꯤ ꯍꯦꯛ ꯁꯨꯕꯒ ꯏꯁꯤꯡ ꯊꯛꯇꯨꯅ ꯂꯦꯟꯈꯤ. ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯂꯥꯏ ꯅꯤꯡꯕꯗ ꯄꯨꯛꯅꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯨꯞꯈ꯭ꯔꯦ. ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯅꯥꯅ ꯀꯔꯤ ꯇꯧꯔꯤꯕ ꯀꯔꯤꯁꯨ ꯆꯪꯈꯤꯗ꯭ꯔꯦ. ꯕꯣꯟ ꯑꯗꯨꯗ ꯂꯩꯕ ꯁꯥ ꯀꯩꯁꯤꯡ, ꯅꯣꯡꯁꯥ ꯑꯃꯗꯤ ꯑꯇꯩ ꯁꯥ ꯀꯌꯥ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯃꯉꯣꯟꯗ ꯏꯉꯛ ꯉꯛꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ. ꯅꯥꯔꯗꯅ ꯇꯥꯛꯄꯤꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯔ ꯍꯣꯟꯕꯒꯤ ꯅꯤꯌꯣꯝꯁꯨ ꯐꯖꯅ ꯈꯪꯂꯝꯃꯤ. ꯙ꯭ꯔꯨꯚꯅ 3 ꯁꯨꯕ ꯊꯥ ꯑꯗꯣ
ꯁꯣꯔ ꯍꯣꯟꯕꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯥꯏ ꯅꯤꯡꯂꯝꯃꯤ꯫ 5 ꯁꯨꯕ ꯊꯥ ꯑꯗꯨꯗꯤ ꯎ ꯄꯥꯝꯕꯤ ꯑꯃꯒꯨꯝ ꯈꯣꯡ ꯅꯥꯝꯃ ꯊꯥꯡꯒꯠꯂꯒ ꯀꯔꯤꯁꯨ ꯂꯦꯡꯗꯅ ꯂꯥꯏ ꯅꯤꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯐꯤꯚꯝ ꯃꯈꯜ ꯃꯈꯜ ꯍꯣꯡꯗꯨꯅ ꯂꯥꯏ ꯅꯤꯡꯂꯛꯄ ꯑꯗꯨꯅ ꯃꯃꯩꯊꯪꯗ ꯈꯣꯡꯕꯤ ꯃꯇꯣꯟ ꯑꯃꯈꯛꯅ ꯂꯦꯞꯇꯨꯅ ꯂꯥꯏ ꯅꯤꯡꯂꯦ꯫ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯄꯗꯗꯤ ꯃꯥꯒꯤ ꯑꯈꯥꯡ ꯀꯟꯕ ꯑꯀꯟꯕ ꯂꯝꯆꯠ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯦ ꯊꯛ ꯊꯛ ꯅꯤꯛꯄ ꯍꯧꯔꯛꯂꯦ꯫ ꯅꯣꯡ ꯑꯃꯨꯛ ꯉꯥꯟ, ꯅꯨꯃꯤꯠ ꯑꯃꯨꯛ ꯇꯥ, ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯈꯣꯡꯕꯤ ꯑꯗꯨꯅ ꯅꯦꯠꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯆꯦꯞꯊꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯄꯗ ꯃꯥꯂꯦꯝ, ꯄ꯭ꯔꯤꯊꯤꯕꯤꯗ, ꯁ꯭ꯋꯔꯒ ꯑꯃꯗꯤ ꯄꯇꯥꯜꯗ ꯂꯩꯕ ꯖꯤꯕ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛꯁꯨ ꯁꯣꯔ ꯐꯨꯟꯒꯠꯂꯛꯇꯨꯅ ꯍꯥꯀꯥꯔ ꯂꯥꯎꯅꯔꯦ꯫ ꯋꯩꯀꯨꯟꯊ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯁ꯭ꯋꯔꯒꯒꯤ ꯂꯥꯏꯌꯥꯝ ꯂꯥꯛꯇꯨꯅ ꯚꯤꯁꯅꯨꯗ ꯋꯥꯀꯠꯄ ꯂꯥꯛꯂꯦ꯫ ꯍꯦ ꯖꯒꯠꯀꯤ ꯃꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯂꯥꯛꯆꯕꯅꯤ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯖꯤꯕ ꯄꯥꯟꯕ ꯄꯨꯝꯅꯃꯛꯀꯤ ꯅꯨꯡꯁꯥ ꯁꯣꯔ ꯍꯣꯟꯕ ꯈꯪꯍꯧꯗꯅ ꯂꯦꯞꯈ꯭ꯔꯦ꯫ ꯚꯤꯁꯅꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯅꯤꯡꯊꯧ ꯎꯠꯇꯅꯄꯗꯒꯤ ꯃꯆꯥꯅꯨꯄꯥ ꯙ꯭ꯔꯨꯚꯅ ꯑꯩꯕꯨ ꯐꯪꯅꯕꯒꯤꯗꯃꯛ ꯑꯀꯟꯕ ꯂꯥꯏꯅꯤꯡ ꯆꯠꯊꯔꯤꯕ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ, ꯑꯩꯅ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯦ ꯀꯟꯒꯅꯤ꯫ ꯑꯉꯥꯡ ꯑꯗꯨꯅ ꯆꯠꯊꯔꯤꯕ ꯑꯀꯟꯕ ꯂꯥꯏꯅꯤꯡ ꯑꯗꯣ ꯂꯦꯞꯅꯕ ꯍꯥꯏꯒꯦ꯫ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯊꯋꯥꯏ ꯄꯥꯜꯂꯤꯕ ꯖꯤꯕ ꯈꯨꯗꯤꯡꯃꯛ ꯃꯨꯠꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯅꯥꯔꯥꯌꯅꯅ ꯑꯩ ꯍꯧꯖꯤꯛꯃꯛ ꯙ꯭ꯔꯨꯚꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒꯅꯤ꯫ ꯃꯥꯒꯤ ꯂꯥꯏꯅꯤꯡꯗ ꯑꯩ ꯄꯦꯜꯂꯦ꯫ ꯏꯃꯤꯠ ꯑꯁꯤ ꯃꯥꯕꯨ ꯎꯅꯤꯡꯕꯅ ꯈꯣꯏꯔꯥꯡꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯚꯤꯁꯅꯨ ꯃꯥꯒꯤ ꯗꯣꯂꯥꯏ ꯒꯔꯨꯗꯒꯤ ꯃꯊꯛꯇ ꯇꯣꯡꯈꯠꯂꯗꯨꯅ ꯙ꯭ꯔꯨꯚꯅ ꯑꯀꯟꯕ ꯂꯥꯏꯅꯤꯡ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯃꯙꯨꯕꯅꯝ ꯇꯝꯅ ꯄꯥꯏꯔꯛꯂꯦ꯫ ꯒꯔꯨꯗ ꯎꯆꯦꯛꯅ ꯄꯥꯛꯂꯕ ꯑꯇꯤꯌꯥꯊꯛꯇ ꯂꯁꯤꯡ ꯃꯐꯣꯟ ꯃꯥꯅ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜ ꯃꯇꯨꯝ ꯃꯇꯨꯝ ꯃꯔꯛꯇ ꯐꯥꯎꯗꯨꯅ ꯄꯥꯏꯔꯛꯂꯒ ꯃꯕꯨꯡꯉꯣꯒ ꯂꯣꯏꯅꯅ ꯌꯧꯔꯛꯂꯦ ꯃꯙꯨꯕꯅꯝ꯫ ꯅꯥꯔꯥꯌꯅ ꯅꯠꯇ꯭ꯔꯒ ꯚꯤꯁꯅꯨꯒꯤ ꯂꯥꯏꯅꯤꯡꯗ ꯂꯨꯞꯈꯤꯗꯨꯅ ꯃꯈꯣꯡ ꯑꯅꯤꯃꯛ ꯎꯅꯥ ꯋꯥꯅ ꯃꯔꯤ ꯆꯠꯄ ꯄꯥꯝꯕꯤ ꯀꯌꯥꯅ ꯌꯦꯠꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯈꯪꯍꯧꯗꯅ ꯙ꯭ꯔꯨꯚꯗ ꯃꯉꯥꯜ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯇꯞꯅ ꯄꯥꯡꯊꯣꯛꯂꯛꯄꯗ ꯎꯔꯦ ꯆꯤꯡ ꯂꯦꯝꯂꯕ, ꯌꯦꯡꯕꯗ ꯄꯨꯛꯅꯤꯡ ꯍꯨꯔꯕ, ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯂꯔꯣꯏꯗꯕ ꯃꯥꯏꯊꯣꯡ, ꯀꯣꯛꯊꯛꯇ ꯁꯅꯥꯒꯤ ꯂꯨꯍꯨꯞ ꯎꯞꯂꯤꯕ, ꯅꯤꯝ ꯃꯆꯨ ꯆꯪꯂꯕ ꯀꯨꯆꯨ, ꯇꯔꯨ ꯇꯔꯨꯕ ꯀꯣꯏꯔꯥꯎꯅꯔꯕ ꯃꯤꯠꯁꯅꯥ ꯑꯅꯤ ꯂꯪꯂꯕ ꯃꯉꯥꯜꯒ ꯂꯣꯏꯅꯅ ꯙ꯭ꯔꯨꯚꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯍꯔꯥꯎꯕꯅ ꯊꯨꯝꯍꯠꯂꯕ ꯙ꯭ꯔꯨꯚ ꯃꯃꯤꯠ ꯑꯅꯤ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯄꯨꯛꯅꯤꯡ, ꯍꯛꯆꯥꯡ, ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯄꯦꯟꯖꯔꯦ꯫ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯂꯦꯞꯂꯔꯕꯗ ꯈꯨꯠ ꯑꯅꯤ ꯂꯣꯟꯅꯗꯨꯅ ꯂꯦꯞꯄ ꯅꯠꯇꯅ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯕꯨꯡꯉꯣ ꯚꯤꯁꯅꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯃꯪꯒꯣꯜꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯈꯨꯠ ꯑꯗꯨꯅ ꯙ꯭ꯔꯨꯚꯒꯤ ꯈꯖꯥꯏꯗ ꯅꯥꯟꯕꯤꯔꯝꯃꯤ꯫ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯏꯕꯨꯡꯉꯣ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯔꯛꯏ, ꯍꯦ ꯖꯒꯠꯀꯤ ꯏꯕꯨꯡꯉꯣ, ꯂꯥꯏꯔꯕꯁꯤꯡꯒꯤ ꯑꯃꯗꯤ ꯑꯋꯥꯛꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯍꯦ ꯏꯕꯨꯡꯉꯣ, ꯅꯍꯥꯛꯄꯨ ꯎꯖꯕꯗ ꯅꯨꯡꯉꯥꯏꯕꯅ ꯏꯁꯥꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯔꯦ꯫ ꯑꯩꯒꯤ ꯋꯥꯈꯜ ꯍꯛꯆꯥꯡ ꯄꯨꯝꯕ ꯅꯪꯒꯤ ꯈꯨꯌꯥꯈꯥꯗ ꯆꯪꯖꯔꯤ꯫ ꯅꯥꯔꯥꯌꯅꯅ ꯅꯨꯡꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ, ꯄꯤꯛꯂꯤꯕ ꯏꯆꯥ, ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯩꯅ ꯈꯪꯉꯤ꯫ ꯅꯪꯒꯤ ꯅꯤꯡꯖꯕ ꯑꯩꯅ ꯊꯨꯡꯍꯜꯂꯒꯅꯤ꯫ ꯅꯪꯅ ꯍꯌꯦꯡ ꯇꯥꯏꯕꯪꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯁꯪꯁꯥꯔ ꯑꯁꯤ ꯊꯥꯗꯣꯛꯂꯕ ꯇꯨꯡꯗ ꯂꯥꯏꯔꯩꯕꯥꯛꯇ ꯅꯪ ꯂꯥꯛꯀꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯪꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯂꯦꯡꯂꯔꯣꯏꯗꯕ ꯃꯐꯝ ꯑꯃ ꯀꯟꯕ ꯉꯝꯂꯒꯅꯤ꯫ ꯃꯗꯨꯗꯒꯤ ꯅꯍꯥꯛꯄꯨ ꯃꯥꯂꯦꯝ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯅ ꯍꯦꯛ ꯂꯩꯔꯤꯕ ꯃꯈꯩ ꯙ꯭ꯔꯨꯚ ꯇꯥꯔꯥ ꯍꯥꯏꯅ ꯁꯛꯅ ꯁꯣꯟꯅꯔꯒ ꯂꯩꯍꯧꯔꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯤꯑꯣꯏꯕ ꯁभ्यताꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯤꯑꯣꯏꯕꯅ ꯅꯪꯕꯨꯇ ꯁꯛꯅ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯔꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨ꯫ ꯑꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯅꯅꯕ ꯕꯕꯥꯗꯒꯤ ꯇꯝꯂꯨꯈꯣ꯫ ꯑꯗꯨꯒ ꯍꯌꯦꯡ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯕꯗ ꯅꯪꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯉꯥꯛꯎ꯫ ꯑꯁꯨꯝꯅ ꯙ꯭ꯔꯨꯚꯗ ꯕꯣꯔ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯇꯤ ꯃꯍꯥꯛꯅ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯒꯔꯨꯗꯗ ꯇꯣꯡꯈꯠꯇꯨꯅ ꯋꯩꯀꯨꯟꯊ ꯑꯃꯨꯛ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯃꯕꯨꯡꯉꯣ ꯅꯥꯔꯥꯌꯅꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕꯗ ꯍꯔꯥꯎꯖꯔꯕ ꯙ꯭ꯔꯨꯚꯅ ꯃꯍꯥꯛꯀꯤ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯑꯃꯨꯛ ꯄꯥꯡꯂꯛꯂꯦ꯫ ꯃꯍꯥꯛ ꯍꯜꯂꯛꯄꯒꯤ ꯄꯥꯎ ꯃꯊꯪ ꯃꯊꯪ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯅꯔꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯃꯄꯥ, ꯃꯃꯥ, ꯃꯧꯄꯥꯅꯨꯄꯥ ꯑꯃꯗꯤ
ꯃꯃꯥ ꯑꯇꯣꯝꯕꯤ ꯁꯨꯔꯨꯆꯤ ꯌꯥꯎꯅ ꯁꯒꯣꯜ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯃꯥꯕꯨ ꯑꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯕꯨ ꯎꯖꯕꯗ ꯙ꯭ꯔꯨꯚꯅ ꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯃꯊꯪꯗ ꯑꯄꯣꯛꯄꯤ ꯃꯃꯥ ꯃꯧꯄꯥ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ꯫ ꯆꯦꯜ ꯄꯤꯛꯂꯕꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯁꯨꯔꯨꯆꯤꯁꯨ ꯇꯧꯈꯤꯕ ꯃꯔꯥꯜꯁꯤꯡ ꯑꯗꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯙ꯭ꯔꯨꯚꯕꯨ ꯀꯣꯟꯗꯨꯅ ꯀꯞꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛ ꯍꯜꯂꯛꯄꯒꯤ ꯍꯔꯥꯎꯔꯕ ꯄ꯭ꯔꯖꯥꯁꯤꯡ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯖꯒꯣꯏ ꯁꯥꯗꯨꯅ ꯕꯖꯥꯏ ꯕꯦꯡꯒꯨꯟ ꯈꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯎꯠꯇꯅꯄꯗ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯙ꯭ꯔꯨꯚꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯍꯥꯞꯂꯦ꯫ ꯙ꯭ꯔꯨꯚꯅ ꯅꯤꯡꯊꯧ ꯑꯣꯏꯅ ꯄꯥꯜꯂꯦ꯫ ꯅꯣꯡꯃꯗꯤ ꯙ꯭ꯔꯨꯚꯒꯤ ꯃꯅꯥꯛꯇ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ ꯙ꯭ꯔꯨꯚꯒꯤ ꯃꯧꯄꯥꯅꯨꯄꯥ ꯅꯤꯡꯊꯧ ꯎꯠꯇꯃ ꯌꯛꯁꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯩꯕ ꯍꯤꯡꯆꯥꯕ ꯑꯃꯅ ꯍꯥꯠꯇꯣꯛꯂꯝꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯔꯦ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯙ꯭ꯔꯨꯚꯒꯤ ꯊꯃꯣꯏ ꯀꯥꯏꯔꯦ꯫ ꯁꯥꯎꯅꯤꯡꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯧꯄꯥꯅꯨꯄꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯒꯤ ꯃꯩꯆꯥꯛꯅꯤ꯫ ꯙ꯭ꯔꯨꯚ ꯄꯟꯊꯕ ꯇꯧꯗꯅ ꯃꯍꯥꯛꯀꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯒ ꯂꯣꯏꯅꯅ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯌꯛꯁꯥ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯌꯛꯁꯥ ꯍꯥꯏꯕ ꯍꯤꯡꯆꯥꯕ ꯃꯌꯥꯝꯅ ꯂꯩꯕ ꯂꯝꯗꯝ ꯑꯗꯨ ꯌꯧꯔꯛꯂꯕꯗ ꯙ꯭ꯔꯨꯚꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯂꯥꯟ ꯁꯣꯛꯅꯅꯕ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯌꯛꯁꯥꯁ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯀꯌꯥ ꯊꯣꯔꯛꯇꯨꯅ ꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯊꯦꯡꯅꯔꯦ꯫ ꯌꯛꯁꯥꯁꯤꯡꯒꯤ ꯃꯁꯤꯡ ꯍꯦꯟꯈꯤꯕꯅ ꯙ꯭ꯔꯨꯚ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤ ꯂꯥꯡꯒꯣꯏ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯙ꯭ꯔꯨꯚꯁꯨ ꯃꯈꯣꯏꯗꯒꯤ ꯆꯥꯡ ꯇꯥꯕꯗꯤ ꯅꯠꯇꯦ꯫ ꯄꯥꯡꯒꯜ ꯊꯧꯅꯥ ꯂꯩꯔꯕ ꯚꯤꯁꯅꯨꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯙ꯭ꯔꯨꯚ ꯃꯇꯣꯝꯇꯅ ꯌꯛꯁꯥꯁꯤꯡ ꯑꯗꯨ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯙ꯭ꯔꯨꯚꯅ ꯃꯤ ꯍꯥꯠꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯃꯄꯨꯕꯣꯛ ꯑꯗꯨꯅ ꯎꯔꯦꯗꯣ ꯃꯁꯤꯗꯤ ꯃꯥꯡꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯙ꯭ꯔꯨꯚꯒꯤ ꯃꯥꯡꯗ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯤ, ꯅꯨꯡꯁꯤꯔꯕ ꯙ꯭ꯔꯨꯚ, ꯀꯔꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯗꯕ ꯑꯉꯥꯎꯕꯒꯨꯝ ꯃꯤ ꯍꯥꯠꯂꯤꯕ? ꯖꯒꯠꯀꯤ ꯃꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯍꯔꯤ ꯚꯛꯇ ꯑꯣꯏꯔꯤꯕ ꯅꯪꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯔꯣ, ꯑꯗꯨꯒ ꯅꯨꯡꯁꯤꯅꯗꯕ, ꯃꯤ ꯍꯥꯠꯄ, ꯂꯥꯟ ꯁꯣꯛꯅꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯂꯣ꯫ ꯃꯄꯨꯕꯣꯛꯀꯤ ꯄꯥꯎꯇꯥꯛ ꯑꯗꯨ ꯇꯥꯕꯗ ꯙ꯭ꯔꯨꯚ ꯃꯍꯥꯛꯀꯤ ꯑꯁꯣꯏꯕꯗꯣ ꯈꯪꯖꯔꯛꯂꯦ꯫ ꯃꯥ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯄꯨꯕꯣꯛꯄꯨ ꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯈꯤ꯫ ꯂꯥꯟ ꯂꯦꯞꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯨꯕꯦꯔꯥ ꯀꯧꯕ ꯂꯥꯟꯒꯤ ꯂꯥꯏꯔꯦꯝꯕ ꯙ꯭ꯔꯨꯚꯒꯤ ꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯐꯪꯂꯕ ꯙ꯭ꯔꯨꯚꯅ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗꯨꯅ ꯂꯥꯟꯊꯦꯡꯅꯕ ꯂꯦꯞꯄꯒꯤꯗꯃꯛ ꯀꯨꯕꯦꯔꯅ ꯃꯉꯣꯟꯗꯒꯤ ꯑꯄꯥꯝꯕ ꯕꯣꯔ ꯑꯃ ꯅꯤꯖꯧ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯙ꯭ꯔꯨꯚꯅ ꯃꯍꯥꯛꯇꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ, ꯃꯍꯥꯛꯅ ꯄꯥꯝꯕ ꯍꯥꯏꯕꯕꯨ ꯁꯨꯞꯅꯇꯒꯤ ꯏꯕꯨꯡꯉꯣ ꯚꯤꯁꯅꯨꯒꯤ ꯆꯨꯔꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯇꯅ ꯃꯥꯕꯨ ꯇꯣꯏꯅ ꯅꯤꯡꯖꯕ ꯉꯝꯕ ꯑꯗꯨ ꯈꯛꯇꯅꯤ ꯍꯥꯏꯈꯤ꯫ ꯙ꯭ꯔꯨꯚꯒꯤ ꯅꯤꯡꯖꯕ ꯊꯨꯡꯖꯔꯨ ꯍꯥꯏꯅ ꯕꯣꯔ ꯄꯤꯔꯝꯂꯒ ꯀꯨꯕꯦꯔ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯙ꯭ꯔꯨꯚ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯔꯩꯕꯥꯛꯄꯨ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯤꯅꯨꯡꯁꯤ ꯂꯩꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫ ꯙ꯭ꯔꯨꯚꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯇꯝ ꯂꯣꯏꯔꯗꯨꯅ ꯃꯆꯥꯅꯨꯄꯥꯗ ꯑꯃꯨꯛ ꯅꯤꯡꯊꯧ ꯐꯝꯕꯥꯜ ꯈꯣꯠꯆꯤꯟꯅꯔꯝꯂꯒ ꯍꯤꯃꯥꯂꯣꯏ ꯆꯤꯡꯁꯥꯡꯗ ꯂꯥꯏ ꯅꯤꯡꯕ ꯆꯠꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯕꯗ꯭ꯔꯤꯀꯥ ꯑꯥꯁ꯭ꯔꯝꯗ ꯂꯩꯗꯨꯅ ꯂꯥꯏ ꯅꯤꯡꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ꯫ ꯙ꯭ꯔꯨꯚꯒꯤ ꯄꯨꯟꯁꯤ ꯆꯦꯡꯖꯦꯜ ꯂꯣꯏꯔꯕ ꯃꯇꯝꯗ ꯃꯕꯨꯡꯉꯣ ꯚꯤꯁꯅꯨꯅ ꯇꯥꯛꯄꯤꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯁꯒꯣꯜ ꯑꯄꯥꯏꯕꯅ ꯊꯧꯕ ꯐꯖꯔꯕ ꯗꯣꯂꯥꯏ ꯑꯃ ꯊꯥꯔꯛꯇꯨꯅ ꯙ꯭ꯔꯨꯚꯕꯨ ꯇꯣꯡꯍꯜꯂꯒ ꯂꯥꯏꯔꯩꯕꯥꯛ ꯇꯝꯅ ꯄꯨꯔꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯟꯃꯤꯆꯥꯛ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯋꯥꯟꯃꯤꯆꯥꯛ ꯑꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯊꯋꯥꯟꯃꯤꯆꯥꯛꯂꯛꯇꯒꯤ ꯑꯊꯣꯏꯕ ꯐꯖꯕꯗ ꯁꯤꯡꯊꯥꯅꯔꯤꯕ ꯂꯪꯂꯕ ꯊꯋꯥꯟꯃꯤꯆꯥꯛ ꯙ꯭ꯔꯨꯚꯇꯥꯔꯥ ꯍꯥꯏꯅ ꯈꯪꯅꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯊꯪ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯨꯔꯨꯝꯖꯔꯤ꯫